ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯂꯝꯕꯤ ꯈꯥꯏꯕꯕꯨꯗꯤ ꯇꯧꯔꯦ ꯄꯨꯡ 4-5 ꯋꯥꯠꯂꯤ ꯁꯟꯗ ꯊꯦꯡ ꯊꯨꯡꯗꯣꯔꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯇꯨꯝꯈꯔꯦ ꯅꯨꯄꯤꯁꯦ ꯇꯨꯝꯈꯔꯦ ꯁꯤꯒ ꯂꯩꯔꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯅꯦ ꯃꯨꯛꯇꯦꯁ꯭ꯋꯔ ꯆꯠꯂꯤꯅꯤ ꯎꯠꯇꯔꯥꯈꯟꯗ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯊꯥꯗꯣꯔꯛꯇꯨꯅ ꯂꯝꯕꯤ ꯃꯣꯏꯅ ꯂꯩꯁꯤꯅ ꯌꯨꯄꯤꯗ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯅ ꯍꯧꯖꯤꯛ ꯎꯠꯇꯔꯥꯈꯟꯗꯅꯤ ꯑꯗꯣ ꯃꯐꯝꯗꯣ ꯌꯧꯔꯒ ꯍꯧꯖꯤꯛ ꯍꯜꯂꯛꯀꯦ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯋꯦꯗꯔꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯁꯦ ꯋꯦꯗꯔ ꯅꯣꯡꯁꯨ ꯆꯨꯗꯦ ꯉꯁꯥꯏ ꯉꯔꯥꯡ ꯁꯟꯗꯥꯐꯧꯗꯗꯤ ꯅꯣꯡ ꯆꯨꯔꯝꯃꯦꯕ ꯉꯁꯤꯁꯦ ꯅꯣꯡ ꯆꯨꯗ꯭ꯔꯦ ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯌꯧꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯏꯆꯥꯅꯤꯁꯦ ꯇꯨꯝꯈꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝ ꯆꯥꯗ꯭ꯔꯤ ꯃꯄꯥ ꯊꯧꯔꯦ ꯍꯧꯒꯠꯂꯕꯣ ꯍꯧꯒꯠꯂꯕꯣ ꯃꯆꯥꯅꯨ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯅꯪꯒꯤꯗꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯆꯨꯅꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤ ꯑꯆꯥ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯥꯝꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯗꯅ ꯁꯤꯒ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯥꯒꯦꯅ ꯇꯧꯔꯤ ꯋꯦꯠ ꯑꯗꯣ ꯆꯥꯛꯁꯨ ꯂꯥꯝꯁꯜꯂꯛꯑꯦ ꯃꯃꯥꯒ ꯆꯠꯃꯤꯟꯅꯁꯤ ꯆꯨꯅꯨꯒꯤ ꯄꯣꯔꯦꯔꯥ ꯆꯥꯗꯣ ꯑꯗꯨ ꯆꯥꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯔꯦ ꯆꯥꯔꯣ ꯑꯉꯥꯡꯅꯦ ꯂꯥꯝꯃꯦ ꯇꯧꯔꯤꯕ ꯅꯪꯁꯨ ꯂꯧꯔꯣꯁꯦ ꯁꯦ ꯃꯨꯅꯨꯁꯦ ꯁꯤ ꯄꯥꯏꯔ ꯆꯥꯎ ꯃꯨꯅꯨ ꯁꯤ ꯄꯥꯏꯔ ꯆꯥꯎ ꯏꯟꯕꯤꯗꯁꯨ ꯆꯥꯅꯤ ꯃꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯁꯨ ꯄꯣꯔꯛꯑꯦ ꯁꯦ ꯃꯄꯥ ꯆꯥꯔꯤ ꯆꯥꯕꯗꯣ Không bốc nữa. Đâu rồi bọn anh? Con tôi đó con. Đầu tôi đi nè mang kia hầm la sai xí gỡ. Underfan. Finally mày mà khơi dầu đi. Dầu inga mine ngapanda. Ing bro. Cha nó pin ngoài tiền mà sao cho nó ngoài. ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯗꯣꯔꯤꯁꯦ ꯁꯤ ꯃꯊꯛꯁꯤꯒꯃꯒ ꯁꯤꯁꯤ ꯃꯈꯥꯁꯤꯃꯒꯅꯤ ꯗꯨꯄ꯭ꯂꯦꯛꯁꯅꯤ ꯑꯗꯣ ꯑꯩ ꯃꯅꯨꯡꯒꯤ ꯚ꯭ꯌꯨ ꯑꯃꯨꯛ ꯆꯪꯍꯜꯂꯛꯀꯦ ꯁꯤꯒ ꯏꯆꯦ ꯍꯧꯖꯤꯛꯇ ꯃꯤꯗꯣ ꯃꯤ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯃꯒ ꯃꯣꯏ ꯆꯠꯈꯔꯦ ꯁꯤ ꯃꯄꯥꯟꯒꯤ ꯕꯦꯜꯀꯣꯅꯤ ꯁꯤꯅꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯅꯤ ꯑꯩ ꯏꯃꯨꯡ ꯆꯪꯍꯜꯂꯛꯀꯦ ꯁꯤꯗ ꯑꯩꯈꯣই sida laya akhoi jum first room siga thangnana ne siga kitchen lere mo kitchen induction ju pi gas cylinder pro pi re siga koli kai ka loi lere siga handak si moi je chieng ata loi na pi ni du ta se le koli ka se loi na phangani se microwave su pi de se sina washroom ni jangan lagi ko after lagi se ichani le si su kano ni folding phamung ni ko fold si sofa je lok thora ga kona hit pa jani do si ka se fridge ma cha ma le ne Jono bani du cara mo mama am tang room to la ke do sida le ma thak tam ka ram cha la ke la kanun monster le siga noi la pa ja de sida le sida ni moi master bedroom sida su washroom le đây đây không cái đó thì music sudah ya sih kan study table kalau ini pi sih kan light pan buka aja nih kalian music tuh light sudah kan tuh man switch button aja
ꯗ ꯂꯩ ꯃꯣꯏ ꯁꯤꯒꯩ ꯈꯣꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯥꯎꯟ ꯕꯣꯛꯁꯁꯦ ꯂꯩꯕꯅꯦꯅ ꯁꯤꯒ ꯑꯗꯨꯗꯤ ꯃ꯭ꯌꯨꯖꯤꯛ ꯑꯣꯟ ꯇꯧꯔꯒꯅꯦ ꯃ꯭ꯌꯨꯖꯤꯛ ꯇꯥꯕ ꯖꯥꯅꯤꯅ ꯍꯥꯏꯔꯝꯃꯦꯕ ꯁꯤꯒꯩꯁꯤꯒꯅ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯁꯥꯟꯅꯕ ꯖꯥꯅꯤ ꯁꯤꯗꯩ ꯁꯥꯕ ꯁꯤꯂꯣꯏ ꯃꯊꯛꯇꯔꯣ ꯌꯦꯡꯁꯤ ꯁꯤꯒ ꯃꯣꯏ ꯏꯪꯉꯒ ꯀꯩꯅꯣꯁꯨ ꯄꯤ ꯍꯤꯇꯔꯁꯨ ꯄꯤ ꯑꯗꯣ ꯑꯜꯃꯤꯔꯥꯗꯅꯦ ꯑꯉꯥꯡꯒꯤ ꯇꯣꯏꯁꯨ ꯊꯝꯃꯤ ꯍꯥꯏꯔꯝꯃꯤꯗꯨ ꯃꯄꯥꯗꯣ ꯇꯣꯏ ꯊꯝꯃꯤ ꯍꯥꯏꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯁꯤꯒꯩ ꯕ꯭ꯂꯦꯡꯀꯦꯠꯁꯨ ꯄꯤꯔꯦ ꯃꯆꯥ ꯊꯣꯏ ꯃꯣꯏ ꯁꯥꯟꯅꯕ ꯇꯥꯏꯝ ꯄꯥꯁ ꯇꯧ ꯌꯥꯔꯅꯤ ꯁꯤꯒ ꯑꯉꯥꯡꯒꯤ ꯁꯥꯍꯟ ꯏꯁꯤꯡ ꯊꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯁꯤꯒ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒ ꯐꯝꯃꯒ ꯀꯣꯐꯤꯒ ꯊꯛꯄ ꯈꯣꯠꯄ ꯑꯗꯣ ꯁꯤꯒ ꯃꯣꯏ ꯕꯦꯠ ꯄꯤꯔꯦ ꯃꯆꯥ ꯊꯣꯏꯗꯣ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯟꯊꯅꯤ ꯁ꯭ꯇꯦꯌꯔꯗ ꯁꯤꯒ ꯅꯨꯄꯤꯅ ꯐꯤ ꯐꯧꯔꯝꯃꯤꯌꯦ ꯃꯄꯥ ꯍꯣꯏ ꯕꯥꯏ ꯆꯥꯟꯁ ꯅꯣꯡ ꯇꯥꯔꯗꯤ ꯈꯔ ꯂꯧꯁꯜꯂ ꯆꯤꯌꯥꯔꯗ ꯊꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯑꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤꯅꯤ ꯃꯄꯥ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯑꯣ ꯁꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯈꯥꯗ ꯄꯥꯔꯛ ꯇꯧꯔꯝꯃꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯎꯔꯕ ꯁꯤꯒ ꯂꯥꯛꯑꯒ ꯗꯤꯜꯂꯤꯒꯤ ꯑꯂꯥꯡꯕ ꯃꯐꯝꯗꯩ ꯂꯥꯛꯑꯒ ꯁꯤ ꯂꯥꯛꯑ ꯏꯆꯤꯛ ꯆꯤꯛꯄ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯤ ꯊꯕꯛ ꯁꯨꯕ ꯍꯧꯗꯣꯔꯦ ꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯄꯥ ꯀꯩꯅꯣ ꯇꯧ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯨꯝ ꯇꯧꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯑꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯐꯪꯅꯔꯁꯤ ꯕꯥꯏ 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 ꯂꯥꯛꯄꯒꯤ ꯋꯥꯗꯅꯅꯦ ꯑꯂꯨ ꯈꯔ ꯕꯖꯥꯔ ꯇꯧꯁꯜꯂꯦ ꯁꯤꯗꯩꯁꯤꯒ ꯌꯦꯡꯗ ꯈꯦꯆꯤ ꯊꯣꯡꯖꯜꯂꯦ ꯁꯤ ꯃꯣꯏꯒꯤ ꯆꯦꯡ ꯂꯩꯔꯝꯃꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯖꯜꯂꯦ ꯃꯌꯥꯝ ꯁꯤꯗ ꯂꯩ ꯑꯩꯈꯣꯏ ꯆꯥꯛ ꯉꯁꯤꯒꯤ ꯈꯦꯆꯤ ꯁꯤꯗ ꯂꯩꯔꯦ ꯉꯧꯕ ꯂꯥꯏꯁꯜꯂꯦ ꯉꯁꯤꯒꯤ ꯂꯥꯛꯑꯣ ꯃꯆꯥ ꯃꯄꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯅꯥꯅꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯤꯔꯕꯣ ꯅꯪ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯗꯟ ꯑꯣꯏꯗꯤ ꯂꯥꯛꯑꯣ ꯄꯄꯥꯁꯨ ꯃꯝ ꯂꯣꯏꯔꯦ ꯍꯥꯏꯌꯨ ꯄꯄꯥ dinner is ready ꯄꯄꯥꯗ ꯑꯝꯇ ꯍꯥꯏꯌꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯄꯄꯥꯗ stand up ꯆꯪꯉꯣ ꯃꯆꯥ